papi ketaba sing sering lokuk pituna sering orang pituna tangga terbagi nakung sentuh piraga papi roh henai mayam dan request tu jadi listing under your trip sering papi ketaba pituna list tu ni ada pergi oza pergi apa nak dah cik pergi oza sudah ni pergi itu pergi oza sedikit pacar apa sering apa tak mayam auto tu ada tadi nasi oza tu request tu jadi ngasi Progressive Writer Association na sindi tuna Malaya Walang Timdi lai kong bagi thoram masigi makha chatharan ko oina panthok bidiba thoram masigi ngasi ani session asida lensin biriba ikoi kai kunazaraba mapandagi lendi deiba Manipur ki aiba ibi kabi punamaki mapamda ahamna kokona paramjari nonglungsari kasemama yam maizai aini smaina bagi kabi semel program ma yaw ya jase ai khamjate kudakta oina mayam sindi rakko banangani na khamjai ado ai diana matik sajaba dumba kaita khamjadaba ado misakni aikoi ngasi timbiriba aikoi phambiba mamangdasu aikoi ngasai dagi hamna phambikiba adugumba aibi kaya thedok hendok na mabul leraba nakani maroina aikoi convener oibiriba Kiran Kumar asuki matik aikoi kavita gi matang da yam phajana awa buji ngambikiba yam nuaise adagi mamanda so te yapagi dais telings diba kono mapuso ayam nai kai kuno pusari nolu sari adagi loina na lari ki maramda ai bi to biba ai kumari su ayam na kai kuno pusari nolu sari mayam ni mapamda ai kavita se ai boina ai gujarat re kanada mobile da yawong mutang ai yam tien ba kavita mutang ai mayam da putol tok jage aigi kavita si aigi kavita ki maming I marik amatang ango basebang taisel roi kaidong nasada angang bari mucu ango basebang taisel roi kaidong nasada angang bari mucu Sinta jasanu pirani letana thamoi paksida kinchin khro ango bajebang nang santi gi paujel puriba ango bapunu gi masada amat toina pakri ngaida nasada I marik amatam punang aku amukan sering saja serius dia usaha terakhir atau kursus jalan lagi apa adu next usaha Kiran Kumar lagi sering yang hip waktu kami nasi udah sudah ni kurang jadi next video yang pun mau kurang jadi Ajo ya sudah ni happy gitu. Tapi yang ai phone deh sering si program sih leh saya kang dap sering hafal lagi ni na. Rajeswari na fano hafal aku malam mereka. Memang sering we love poetry. Everybody loves poetry. Saya nak hanya gitu. Apik bor se macam bor, so ngang bor, so nah bor sering pandai bukan ambil. Ajo na nasi weather sih kah China wa. Aina fak tu sering buat nari masih. Kerana tu juga. Aini betul lagi apa kata sering ni. Lecil keran nung lekara. Nung sorry, nung mangi, lecil tangi. Nung subse naron sing tadi, apa nung selip jadi masih. Famu peluk famu magi kari hani, peluk satana masih. Tapi na, sidari, sidu taugai ni beri maram de you have say India ki danatana Prithvi pura mudar Prithvi ki sarengi apa macam lamo. There are some certain keywords.
गुलाब थमोई अंगांग मचू संबान मचू अदगी से शांति की पाउचेल खुनुंगोबा there are some symbolic keywords out there for poetry station ne yudum se nge thok pajani adai na hujil lobjiri se you know see the never ai patha jar ke matam yam sangam jar okay lechil khara nunglik khara lechil khara nunglik khara yupan khara ising khara lechil khara nunglik khara yupan khara ising khara yaum khara gi matung dadi aki akan man khare loina sini you gi maram de krami bi bisam yaum I na de ai khara yi sai sida aduna ka ta jarake irol fawo swidri bani mai khumdo hangdo hai khare irol fawo swidri bani mai khumdo hangdo hai khare teno wan maron lon bugna nungsi hai pa to ka lechil khara nonglik khara yupan khara ising khara yaum khara gi matung dadi aki akham man khare loina nokna hangu likli nokna hangu likli oja basanta nokna hangu likli hangdo thamoi shu makalamo nokna hangu likli hangdo thamoi shu makalamo thakpagi nungai ba mayai dudi thakpagi nungai ba mayai dudi wari dun ta ba kadai de fangani lechil khara nonglik khara yupan khara ising khara amuk jange lechil khara nonglik khara yupan khara ising khara ngasi di le lage ahing se naka khangde haying di sine kwade in emphasis bijari se Rajeshwari hit sarimtani rama je kan thon to je mo lechil khara nonglik khara yupan khara ising khara ngasi di le lage ahing se naka khangde haying di kadai de yataroni loire lechil khara nonglik khara yupan khara ising khara yaum khara gi matung dadi ki ek mang khre loina ngasi gi ahing se lenage le lage nahak loina na khangde haying di yataroni kadai me am pun media redo nimna talai mitse khara tham siyoba dagi lam athapdagi lagba jiri dagi makel dagi lagba kasari lai seding sing su ta hong ningba aduna ngau na ma hai ni ba ma na ma hai tawle do mathang si ai ko sin jage khigi oza baba macha saying si manga ma ta ba ya han bagi round se ma mam khatang Imam Pokok aman ini kami jadi mana yang cumi baru nanti nasi modal itu juga. Ayi tanggung naba, ayi pernah lalu moyang kita sabita magi lagi. Kong numai lena segi naba punjaba, mana pun magi tempat dah kong lek jaba punjaba. Ayi yang lalu pernah lalu, adu kalau lena magi lek cumi wajah sih. Ayi bu saya tadi lambat cang berat tapi bukan ba, kucing palu itu tu kunjung ba wajah. Amadi ayi sanale baka shiriya bani makmani le gire ko faibu taram okse bugal le no kurunjeri ai asemu patam mang jeroi adu imam ali puri bakon de amu shaitha bagi ai wai tena alum phungdu ko ngamoroi do ba mati char wai singo ai tension jerige adu ba thudo na akoi progressive writers association ni oja mingung panjang oja nirmala bu panjang terjadi ai thumoi da pen ro male ro ni hai ba oja ga kurun ja ba musu ai thum jege adu ga ai sering se te sinama comedy ja na ni bani adu ngo si di la ro si de di comedy oi te brand de khenje kritik te di oi je sinu masi masu ma ya nga pi ni maya se di number da tragic na te tragedy hai system ne di hai ba ai yo khalon ma ngo na tham je adu Laibak kibadi alungi kudong siapa mobile lagi langsung cereroi pujilah pas sering amatang mayam dak kudong terjadi
wahigi asoi ngam kya lagi bersu mayang na camar kan ngam ini hai ba ai kuram jabna hojeraga sering hojeraga ai sering mami ngai bara aroi ba sol mapi amatan ngai bara aroi ba sol mapi amatan pisumani karaki laibaki mayai maktadni nongju tia machi amagi maming to wena nganjari ba nini panba thajana mafam kalliba chingilba chandan mache tuni si chegi mateng mati thraba lomthok dabat ingit mayekna paufung kya ni chalakhiba athuk pakumba tumin na losillaga aitana phomangam dana lerakhiba khangle ta singna sidi wahung na dei kanu drbasu hainin bakumba mumbi thraba nangi mom hadaba shaklon kayana nongdambana namthak to biramlaba nahum ponjel thugai biramlaba nauraba asa kayani kayan lechil ponkiba pungamdaba polum kayani nalliba punsina taibong jingjaw marundani thukkiba kamkhiba kanagi misnana bidanaba hanglakba wahangi pakhum tabu kijabana itin pam amagi damak chenthari baichel ninkhai biramlaba torban namagi lerai nung ontraba thamoi sinthrakpa piram lemnai derba ganga gi ihurab baichel shakhang daba kanagi thot daba khunchana tekthok haninba phawderba nujagi mapot ngaki minung chi chaw utpagi tanja amamba ahingi thabali kongchet ikhau lamba mangkhaba malang gi shahum nathai biramlaba hajik lang gi hainabi hingli manglangu tayondara mapok sida punsibu pe na matomata chupcheraga jingjeraga inkhalakpa satamdabu matha nungda pigilba machabu chetna kolaga hangjeningba wahangduni nongdambada karamba iral gi dandino mapoksida basantagi korogna chumtabi kumdringai thangindana thangiba punsi khongchatda khongthang khuding lonna panabiriba ashira nangne thamdagi pamriba minung simang khaba samasi mamangda ngai bara aroi shorba bi matang matangda kausinjari matang sem saduna lebina babagi now surai sab ane suri sem saduna lebina tôi đương là cái cây cũng nó rất là cũng nó rất là bị rồi nên là ngày xưa cái thầu quyền bị bây giờ cái cây cũng nó ổn rồi bây giờ ai si xây riêng thì yam paning bani itu thi ju thining ba isai ju saning ba tahu memang khangre itu masih mawong ta dong mandre aina angang we dingai da ai ba ta ta ke ba wari ma lai kunjamala kaina satiana kunjamala ki kaino si yam phajaba phajai na to kan da angang hin kritik oi bedage lila phajai na hai bedage lila de phajar di na kai sabji khang ngam da sar kan thor bajani lambi dangang ne kai di la bani ne ala bani hai bedage adum sang re kai si hai di kunjamala si sa ba ngam da na hai di nga sai ki kritik si phaman bedage ba drama du phajai du flop set kre adu nei ne sidai da khatang haining basi imagi ningsing lu bada ima hai basi saireng di kanu oi bata saireng la hangdre adu ai pam ba ma tang sida hai jok chara ke ningsing lu bada ima bu ningsing li ngasi di imagi ke lekol na hong na ningsing daba ngamde palem nungsi bakum na makihawakam awa bakhang batana na senjang oijerak lebi imag laman busing bang bada bakana anu kana bu yauri bagi taibang sida nungsi na natamak tadan thakta zara tindam khomlang in biba kapsin ba wahan biba natana karma masana imag dama kan kide imana ai gini mi gini
muning si sawi imagi tamoy ayo imata kawada ahing kaya mingsel kangambi ima pari mamum teng tha kholla tamoy kaina khoirang gabi paleman imagi harau jang minuk tin na thangi nawana kega no kioduni ko ima taibang bandu kau thok libini pari mamum nausum isaida imagi mumon minok phajaba nungsiba sangbai na su onamde imagi mumon minok phajaba nungsiba sangbai na su onamde kathok labi punsi imadi pari mamum yai panaba khanba tada awabagi i sen khidrabi awabagi i chendrabi masagdamak mama amagi singli naurida sari tatlabasu sara nama helabasu pari mamum na thallaga penjari palem awaba koksei mama na macha harau tayamba aduta ujaraga hedo na hena awa pothang thabum tarabu naupurek libi hedo na hena awa pothang thabum tarabu naupurek libi khong thang khuding da lawai gi sambal thok na kai khabi palem ima nungsibi khong thang khuding na lawai gi sambal thok na kai khabi palem ima nungsibi awa batana thaugai mangchok phamel na tei samdat khabi awa batana thaugai mangchok phamin na tei samdat khabi tu sonabi haurek na thajigi mai thongbu langchin khabi palemo amang thareina nadai rem chada sina chakom chau milu da sagem sirak lebi ima amang thareina nadai rem chada sina chakom chau milu sagem sirak lebi ima phaina yunglam basiom nungi nauyek nauthil amada khoirum mumon nokjaba ngam lebi he palem apokpi phaina yunglam basiom nungi nauyek nauthil amada khoirum momon nukjaba ngamlebi palem ima nungsibi pamude thawai macha kadamak kaibal khaina jallabi kai amom mama khudingi lining di mama khudingi lining niko athoiba aiki sana ning thawni taibang malem thakha tu na nighan mangambi imani masakadamak daibang malem thakha tu na nighan mangambi imani masakadamak dusonnarimbi mamado mitna kupada saram narba nongsa amomni masakadamak dusonnarimbi mamado mitna kupada saram narbi nongsa amomni masakadamak lai khusang bi lising tak lakha lising tara ama mayuk na bana kaidorugani lai khusang bi hingsabi lakha lising tara ama mayok narubana kaidawani masagidamak prithvi puktuna lasingum koipai pahen mangambi palem imani mama punnamaki apopi mama nungsiba kathokba thadokba phajaba harauba ningtamba thajaba phidamnapam tarik natillabi ima nungsiba kathokba thadokba phajaba harauba ningtamba thajaba phidamnapam tarik na tillabi ima masana masabu mantik na jadrabi mamani masagdamak hingjarbi punsi karamba hi yaina mantik na duna taibang khori kaithelda leiba phangdage image mamal karamba leranga sangdam nagani image phajaba miyoibagi khutchina muktang haktuna saba yaragadra image nuksibase miyoibagi khutchina muktang haktuna saba ngamlagadra image nuksibase khori bagi turina karam thokna yekaba phajaba image leiteng ngamlagadrne amambagi mangal nimit thana imagi matau tamba ngamlagadrne angambagi mangal nimit thana imagi matau tamba matamna kauthoan mangamloi imagi nungsiba tobimal ahing bakobuna hingliba makai imagi nungsiba su kamamloi mama na machabu nungsijaba aini imabu nungsijai ai igi hopam palem ai di imabu nungsijai
ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯖꯩ ꯈꯖꯤꯛꯇꯤ ꯁꯥꯡꯈ꯭ꯔꯃꯅꯤ ꯌꯥꯝ ꯉꯥꯛꯄꯤꯔꯤ ꯀꯧꯁꯤꯟꯖꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯔꯦꯁ ꯁꯥꯕꯤꯅꯕ ꯑꯩꯒꯤ ꯑꯣꯖꯥ ꯇꯣꯛꯆꯣꯡ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯇꯦꯟꯕ ꯂꯥꯏꯟ ꯇꯔꯨꯛꯈꯛꯅ ꯁꯥꯕꯅꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤꯒꯤ ꯇꯛꯁꯤ ꯁꯣꯜꯂꯤꯕ ꯅꯪꯒꯤꯅꯤ ꯈꯟꯖꯔꯤꯕ ꯅꯔꯜ ꯅꯪꯅ ꯆꯦꯛꯁꯤꯟꯖꯕ ꯇꯥꯕꯅꯤ ꯅꯪꯒꯤꯅꯤ ꯈꯟꯖꯔꯤꯕ ꯅꯔꯜ ꯅꯪꯅ ꯆꯦꯛꯁꯤꯟꯖꯕ ꯇꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯝꯂꯕ ꯍꯨꯟꯗꯣꯛꯇꯨꯅ ꯈꯨꯟꯈꯤꯕ ꯇꯥꯕꯅꯤ ꯃꯄꯨꯅ ꯀꯔꯤꯒꯨꯝꯕ ꯊꯝꯂꯕ ꯍꯨꯟꯗꯣꯛꯇꯨꯅ ꯈꯨꯟꯈꯤꯕ ꯇꯥꯕꯅꯤ ꯃꯄꯨꯅ ꯃꯄꯨꯅ ꯈꯨꯟꯈ꯭ꯔꯕ ꯅꯔꯜ ꯀꯔꯤꯒꯤ ꯇꯛꯁꯤ ꯁꯣꯜꯂꯤꯕ ꯀꯔꯤꯒꯤ ꯇꯛꯁꯤ ꯁꯣꯜꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯁꯔꯦ ꯇꯣꯛꯆꯣꯡ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯨꯀꯣꯛꯄꯤ ꯃꯪꯂꯦꯝꯕꯤ ꯂꯨꯀꯣꯛꯄꯤ ꯃꯪꯂꯦꯝꯕꯤ ꯃꯌꯨꯝ ꯃꯔꯤꯔꯛ ꯄꯥꯜꯂꯨꯔꯕꯤ ꯍꯧꯖꯤꯛꯇ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯃꯪꯂꯦꯝꯕꯤꯅ ꯃꯌꯨꯝ ꯃꯔꯤꯔꯛ ꯄꯥꯜꯂꯨꯔꯕꯤ ꯍꯧꯖꯤꯛꯇ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯃꯪꯂꯦꯝꯕꯤꯅ ꯁꯃꯥ ꯁꯈꯤ ꯃꯔꯨ ꯑꯣꯏ ꯃꯥꯒꯤ ꯊꯧꯈꯤꯗ꯭ꯔꯕ ꯀꯥꯇꯤꯗꯨꯅ ꯃꯁꯝꯗꯨ ꯀꯥꯔꯟ ꯂꯥꯡꯅ ꯀꯛꯄꯅꯤ ꯃꯈꯨ ꯑꯅꯤꯅ ꯆꯞꯂꯒ ꯃꯥꯒꯤ ꯊꯧꯈꯤꯗ꯭ꯔꯕ ꯀꯥꯇꯤꯗꯨꯅ ꯀꯥꯔꯟ ꯂꯥꯡꯅ ꯀꯛꯄꯅꯤ ꯃꯈꯨ ꯑꯅꯤꯅ ꯆꯞꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯥ ꯁꯈꯤꯒꯤ ꯃꯇꯦꯡ ꯔꯥꯙꯥ ꯃꯥꯙꯕꯅ ꯄꯥꯡꯂꯨꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯦ ꯁꯤꯅꯤ ꯃꯥꯒꯤ ꯃꯔꯥ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯥ ꯁꯈꯤꯒꯤ ꯃꯇꯦꯡ ꯔꯥꯙꯥ ꯃꯥꯙꯕꯅ ꯄꯥꯡꯂꯨꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯦ ꯁꯤꯅꯤ ꯃꯥꯒꯤ ꯃꯔꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯆꯀꯣꯟꯅ ꯄꯥꯒꯦ ꯍꯥꯏꯔꯣ ꯑꯣꯖꯥ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯣꯖꯥ ꯀꯣꯟꯊꯧꯖꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯨ ꯇꯦꯟꯇꯛ ꯇꯧꯕ ꯑꯃ ꯄꯥꯖꯔꯒꯦ ꯃꯇꯝꯁꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯆꯥꯛꯅꯤꯕ ꯅꯣꯡꯃ ꯂꯥꯛꯏ ꯆꯥꯛꯅꯤꯕ ꯑꯃ ꯏꯅꯥꯛ ꯈꯨꯟꯕ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯍꯥꯏꯔꯛꯏ ꯐꯤ ꯑꯃꯟꯕ ꯂꯩꯕ꯭ꯔꯥ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯀꯨꯕꯦꯔꯅ ꯈꯨꯝꯃꯤ ꯐꯤ ꯑꯃꯟꯕ ꯂꯩꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯛꯅꯤꯕꯗꯨꯅ ꯆꯦꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯀꯨꯕꯦꯔꯅ ꯈꯨꯝꯃꯤ ꯆꯦꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯆꯥꯛꯅꯤꯕꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯀꯨꯕꯦꯔꯅ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯆꯥꯛꯅꯤꯕꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯣꯖꯥ ꯁꯅꯁꯝ ꯔꯟꯖꯤꯠ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯃꯒꯨꯟꯁꯤꯗ ꯑꯩ ꯈꯤꯇꯪ ꯑꯩꯒꯤ ꯀꯩꯅꯣꯝꯇ ꯁꯦꯀꯦꯟ ꯑꯃꯇ ꯃꯇꯝ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯀꯩꯅꯣꯅꯤ ꯑꯩꯍꯥꯛꯁꯦ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯌꯥꯝꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯒꯨꯂꯥꯞꯁꯤꯒ ꯅꯠꯇꯅ ꯑꯇꯣꯞꯄꯗꯗꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯅꯧꯕ ꯑꯣꯏꯖꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯏꯁꯥꯁꯤꯗꯤ ꯁꯥꯏꯠꯇꯒꯤ ꯊꯕꯛꯁꯤꯗꯗꯤ 1980ꯒ 70ꯒꯤ ꯇꯧꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯅ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯇꯧꯕ ꯐꯤꯂꯝ ꯐꯣꯟꯗ ꯃꯌꯥꯝ ꯀꯥꯞꯈ꯭ꯔꯦ ꯑꯗꯒꯤ ꯏꯁꯥꯃꯛ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯔꯥꯏꯇꯔ ꯑꯣꯏ ꯑꯗꯒꯤ ꯁꯩꯔꯦꯡꯒꯤ ꯁꯩꯗꯤꯟꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯑꯣꯖꯥ ꯒꯨꯂꯥꯄꯤꯒꯤ ꯃꯈꯥꯗ ꯑꯩ ꯑꯁꯥꯝꯗ ꯑꯏꯕ ꯂꯨꯞꯀꯤ ꯃꯈꯥꯗ ꯌꯥꯎꯖꯔꯨꯔꯦ ꯑꯗꯨ ꯁꯤꯗꯒꯤꯗ ꯍꯤꯟꯗꯤ ꯄꯔꯤꯁꯤꯇ ꯑꯃꯨꯛꯇꯪꯒ ꯌꯥꯎꯔꯨꯔꯦ ꯑꯗꯣ ꯉꯁꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯏꯝꯐꯥꯜꯗꯗꯤ ꯑꯩ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯣꯛꯆꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯟꯅꯕ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯖꯗꯕꯅꯤꯅ ꯑꯩꯗꯤ ꯏꯁꯥ ꯏꯗꯣꯝꯗ ꯏꯔꯣꯝꯗꯣꯝ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯈꯔ ꯆꯠ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯀꯌꯥꯔꯛ ꯐꯪꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯩꯒꯤ ꯔꯟꯖꯤꯠꯁꯦ ꯃꯍꯥꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯑꯃꯣꯐꯥꯒꯤꯗ ꯄ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯈꯨꯠꯁꯤꯗ
साहित्य मरम जिदा खोरीलोन की मरम जिदा याम इबा लाइक मरोन मरोन लाइरी नम्मी ओजा गुलाबी जो अइन कुचलगा खंगन नम्मी अदो चिल्लबा मरक सिदा अमुक्तंग यावरुसी इताव हैना लाकनी ngasi अदो ngasi जे अखोइगी इसेमा मलया मोयरांग थेम से आइदि ngasi मु उजबा जिदा याम नंगोंदा याम इनोवेटिव ओइबा अमक लोइना इसादि याम एनकरेजमेंट फंगबाय ताइने ngasi अखोइगी करे ताइ प्रोग्रेसिव राइटर एसोसिएशन मणिपुर सिंबी लांबिर तौरिजे मतुंगसु अदम सिंबी यो अखोइ दम सरुक याजगे ओजा गुलाबी की थ्रू दगी ने ngasi लाक्चरजे मथंग मथंग अमतंग अखोइ चौखट मिनदा बक्त मैतै की कोरिरोन चौखट मिनदा नंगोनसे इसे मै मखा ताजगेको आइना हौजिक पाथोक जगदोरि बस साइरेंग से 2000 कोरोना की मनुंग दिन कोइनि जरूरी से कोइगी मतम कनाम थोंगबम यादबा मतम दुदा आइनि जब साइरेंग से आइजे मपोक थासे केनोनि लांबन द पोक से यासे लांबन द पोक से बा याकी मपोक थाजिदा इपोक थाजिदा पक साइ पंथाइ साइ थारागा लोइरे नि इजबनि न इज हौजरगे नुंसीबि लांबन था कोरब की मसेक मंगान लोइखिदुना फुइन हौरकपा नोंदोल लेचिन नोंफाइ मरकता नोमा पानबसु हौखरे निनी पानबसु लोइखरे हुनी पानबसु सतखरे मथंग मथंग खुटियक की थबानदा यौरकरे मेंग इंग तपना लांगबन थागी तरा मंगानी पानबा थानी कयाद फजखरबा लुपा मचु माना फिंगो हौबगुम निंथीना संतोखरिबा नंगी सुमतनबा मंगान से लम्हेनबा लेचिन मतुम मतुमना नंगी नंगान थत्कदबगी कोइतान तानरी लबुक लम्हांग चिंया तमना तुमिन तुमिन लैनरी नोंगोबी कौबी सेक्ला सिंसु अहांग अतियागी अमन अंगान मरक तक कुफेट काफेट कोइपाई पाइबना सालरी कयाद हेन फजखरब सक्तमनु तपना सिंग पात तुरेन लान किदुना नुक्सुक माइखै तामखरे अहिंग तांगलोकसु लोइखरे नुसीदा लांगबन थागी थानिन से लेप लेतबा मतम नंगी खोंचतसिना लाइवै खरब इपा इबु सिंगु तत्तना निंसिंगथले लांगबन थागी कत्सब हैसोय हैथा लैथा हा द लमगी खुनु मैकपी नंग पुखरी मपांगी मरु कोक उपांगी हैरा तक्त तोंगदुना कुकुरुकु खोंगबदी लाइवै खरब इपा इबु सिंगी थवाइनी चेकला ओंदुना पाइरकपा लाव लाव नबु थन्न सारो लाव नंगी सेंग थोइदिंग लेररी पुखम थन्न सोइदुना हापलबा हैरांग मखल थाबी हैजान सु पुंथोन लफोय योबी हैतुक मंग्रा नोंग्रांग है लेरांग मखल सु सुररे थारो थंबान मचु वाव अपराजित सु यावरे क्वा मना सु यावरे मना सु लेरे चेंग थोइदिंग मरकता कांग मपाल तिंथौसु मखल सुना यावरबा मचल सिंग से लाइवै खरब इपा इपु सिंगी मफमदा थमोय सेंगना कचरी लौसनबीको मतंगी खोंसत कयादा मतंगी खोंसत कायदना सत्पीको खोंसत कायदना अमुक लाकपियु मतंग सहीदा अमुक उनसीको हे नुसीबि लांगबन था लोइजरे थैंक यू मतंग शैली बाबी दंजे मतंग दशम साथ में लोगे जादोनेश्वर कुछ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯁꯩꯔꯦꯡ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯈꯔꯈꯛ ꯁꯨꯝ ꯏꯕ ꯄꯥꯝꯖꯔꯨꯕꯒꯤ ꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯤ ꯃꯌꯥꯝꯅ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ 15ꯅ ꯂꯛꯅꯔꯝꯃꯤ ꯃꯩꯉꯥꯡꯕꯤꯁꯨ ꯃꯨꯛꯁꯤꯜꯂꯛꯏ 15ꯅ ꯂꯛꯅꯔꯛꯏ ꯃꯩꯉꯥꯡꯕꯤꯁꯨ ꯃꯨꯛꯁꯤꯜꯂꯛꯏ ꯅꯣꯛꯁꯤꯜꯂꯛꯏ ꯑꯃꯨꯛꯇꯪꯒ ꯍꯟꯖꯒꯦ 15ꯅ ꯂꯛꯅꯔꯛꯏ ꯃꯩꯉꯥꯡꯕꯤꯁꯨ ꯅꯣꯛꯁꯤꯜꯂꯛꯏ ꯉꯥ ꯑꯩꯈꯣꯏꯒꯤ ꯉꯥꯗ ꯍꯧꯖꯔꯒꯦ ꯅꯣꯡꯁꯤꯗꯤ ꯆꯨꯔꯤ ꯂꯦꯞꯇꯅ ꯋꯥꯔꯦ ꯊꯤꯕꯗ ꯌꯨꯗꯕ ꯃꯐꯝ ꯏꯃꯨꯡꯁꯤꯒꯤ ꯏꯆꯥꯁꯤꯡ ꯇꯨꯝꯊꯈ꯭ꯔꯦ ꯀꯞꯂꯝꯕꯗꯒꯤ
mabuk lamna asot phamong basi amada sarukho phoiraga hauram sakhomda mapan ta nabasapuna nopum taki khabai ne yeiroi khanna ngasidi mabu mama sunna heri ngamdana uisilli mitudi sairing di losin bangamlamde hanglaba sakhau da magi sapam khajik oinanaba phungada thangali phu kamna sakta singdu ki mathakta amubate kalidu khajiktan pithak nabalaknari sini thaktaba तेज पता सिंगी साजम तो कंगलब सिंबादु सोलहन ननब तब न पांगलगा हंगलपा मागी मित की वाहन पी की पाउखुम लोना सिनी दी ngaraम लोथुखरे तन्ना मु विशिन की मिसनादो निंगम दब पी की मरिक अमदी हाजिन बंगम उठमाने मिकोतुदा सिथा होरी मागी मिलुदा लोइनाई द्रबी मरिक खरदी ताखी माले ऐसु कना खंगना अहिंदुदा तुम्ब थेमु वारी मलीगे नोम सिदी सुरी लेपतना अदुबुने येना खादंगा आवा अमन बलुदो थोंगाल की खोंगलद थोंगये अयुकी येदा अंगन बदा हयेंदी कायरनी यावम निये सुदना खरदी ममलदुन वालु के सेंग सिनी शु यावकी लाम लबैसा सिंह थन पिजेगी वारी दी तारी माले कंगलब सिबादो यानिंग खजितन नोकी से तुम थरो अहिंसी थेंग ताइसिन बयोद्रबा थोंगी मरकता अयुकी अंगान मसेक फौरले हौगली थोंग दुहांगी नोंग सु पाथरमले थोंगाल तमने सदी अकोप बातिन पाइदुना कुमथदुना थांगनी सेक्शन लूदो ओ ये अनि संग अमम मरकता थोंगलम मलूदो ngaraं angan rasida sieng urei ngasidi sau yaudaba luni haiba ikai na mai se bu ngamlamdi lemlei nga tara yungi yumbure mi tara khangdana imai solabo khonglamduda mamai phat hairaduna makok sat thangatuna nakanda 15 na laknarei maingambi phabunga sumnoksile thank you donation concern. Punambuk kurum jari pandegi lenggir apa uza gulab sarat aduga uza malaya khangna jabadi ahum chine dubu nongna lenggir apa sing juk khangna jare pathok jari be sairingi phajabanati larik chiai na maming ji het thon jabahana laisna charong charong melai laisna salinge larika maming maming ne naina khallaga loin lang thokraga melai laisna charong charong che si thaini ijagi bani aduna phajade ai adum pathok jage inga kum dabe ngin kum khai yaw budi dan laisna charong charong tahan jari be sairingi maming awaba naning tamna layunduna sana badan nang awaba naning tamna layunduna sana badan nang na tapna tamna naken tha oirakle punchi gi mayol kangchilakle naning tamna layunduna sana badan nang na tapna naken tha oirakle punchi gi mayon kangchilakle chapchaba ngamdre nungai bai seisu inga kumdambada ingen kumkhai bada tauri ba thoksina makhai phangna nangna penbirabadi punchi pamenda hulaksnu yenau yening kian bahaiba amuk leitraba chonglakchnu anawa mayol kangba haiba manaitraba asiguma pamel sida salaksnu leisna charong leiman janba haiba leitraba matam sida punchi na salpan sirabe isai tana nungai na hanko nangsu pulampu krumje Matanda kausun jari
giờ quay khung một chút nào Sonia lên mà bộ bông xây đình xây mà làm gì đối nữa không tan ninh bằng ảnh ta đi rồi chất ninh với xung ảnh ta đi là xây đình xây nhà cái đi cái tất cả tập bồi nè và mình là mình xin chơi Sonia lên mà bộ bông Tindiba paipna ma pui ko on from jari ai ki ten tak pa sereng gi maming nangi ai gi nangi khongthang na ai gi pandam ni nangi midyeng na ai gi arthani nangi asawbana ai gi pirang ni nangi saktam na ai gi thawai ni nangi wahai na ai gi thauna ni nangi wasak na ai gi phirep ni nangi wakat na aigi aswan bani nangi warobana aigi nungsi bani nangi wahang na aigi pofum ni nangi thamoy na aigi mami ni. Thank you. Di nau Malaysia janu ko kung jage at masih mencari media ini yang tin ba makatang pot habis na ikazaw asyeng ba saya yang kami asyeng ba dham bumi mirakta kanagi bom no asyeng bagira sasin na bagira karam khangani micham aina khangba haibabu nambo boramba matat tatlaba lairing khaw dagi haitu tuna chaiba lairing singda taiba phom chaliba i madudi asyeng ba i naw Malaysia ko sunod ahan mabagdada ngasigi saidin mabu oja subadalibu kurumjabole na punam mabu ikai punajari ai di saidengje i bahajada bana tension baja hajade kedang sangdopi ko sumayang ngakbi gadi ai gi sairengi mami sanarik pareng imagi sanarik pareng se ukhidri amukta mapoksida ukhidine amukta mapoksida soijaina khaba linglandugi liusing ngamdrine tasin khomjinba khada wangda nongpokta nongjupta awa langi saithengna sahi tare khuntakngaida tokhai soijaina handuna thadat pikhi matat thadat pikhi matat ngasi di kaurakle awangdagi su marul lolakle nongpokdagi su imagi khonggul lirakle maikai khudingdagi imagi khonggul lirakle khorirolgi khojai paiduna imalongi kallabalanglana punsilakle tapna punsilakle tapna lao yengusi lao koraugi mangalgum zaitharakliba sandarupa mazugi ningthibagum amakpa leitraba saktamni sanagum mayek mangkraba ubada khangi thorakliba adungaigi liklu parengduni Zamthoksi amuktang nahongnana senglaba laisasigi irikna matamduda urakani tarangna anauba mangalga loinana imagi sanarik parengsi ima nangi thadat pikraba zoijaina kraba linglandugi lilusing khulana ngasi su yang hauri
Kaubiyu Kaubiyu ima makhoibusu miram lenda khunda laita khrabasing miram lenda khunda laita khrabasing ima nangi narona ipa magi mayekna tasin khomjen biune mahausagum amatta oina adungaigum yengzage pena imitsina ningthiraba imagi ngaksamda maka lamna nganbado imagi sanarik parengna ungabu khunjari Election Direcsi Dr. Mamayeng Bang Matang Kasim Sabina Ledio Baza Rais election beriba malu sebenarnya amati tinbiba kai kibui pongona kai na usari ai saya masa ani katang la tuk sage ahan bada nangbu miselo tingthok liba khuttuda pakli bara senglaba humang manam nasagi thangduk liba khongdubu illi bara khudung set lamara khongul singdugi thangduk liba khongdubu illi bara khudung set lamara khongul singdugi punsiduna set na punkhiduna humdok hankibadi sumbra bumnamak nahangthak punsiduna set na punkhiduna humdok hankibadi sumbra bumnamak nahangthak apamaduna pungingduda tongduna senglaba igi iselbu nathai hanbadi sumbra mikup singduna siklarabada nafamda singnarakpa singduni change nangi misendi oikhide pagi paringda pugi iselda misendi oikhide pagi paringda pugi iselda non khidabani ko kanani mafamda ngai khibatani pontha kathoklaba thawaina ngai khibatani pontha kathoklaba thawaina aduna bu sem khibani puari munai raba puari malemda ani sudrama ahan basai lojare ani suba saire itin from amada thamoi da sena duna thamliba wakhal da phumduna puriba nangbu nungsijaba pamujabagi iwai ihulse yomsinduna thamli ngasi jejet lengdana yomsinduna thamli ngasi jejet lengdana wakhal gi langaina cholaba anem awang leitraba ipam tu tamna honthari asari hinau leptana anoba sarolgi akanba naurel se paiduna setna anoba sarolgi akanba naurel se paiduna setna Hindu gi laisangda yesil lagliba iraw kol Muslim gi masjid da humjil lagliba akanba nonglei Isai gi girja da humjil lagliba akhak araw umnamak thenanaba Songthor klasi ngasidi amatta oina pumnamak thenanaba songthor klasi ngasidi amatta oina dharma dinadaba jat kuchu khaibagi asaba nungsitna yongamdraba anoba idin phamduda pullasi aikoi amatta oina semlasi aduga hontharasi anoba sarolgi anoba ipak thangsi tamna naurel jet na paiduna punong Kaushal Jari za Zedrazit Tele Saya Vijendrajit Tele Pemerintah segi saya tidak bagi saya boleh berbiri lena mana diksin di bawah pun mungkin ini sering di mami kari ini hidup lamu
nangi arwanba wahang na sedhuraba ipamda haidok lamu nangi arwanba wahang na sedhuraba ipamda thamoi dagira milu dagira naki kaina thongsil thamoi dagira milu dagira naki kaina thongsil matum tarba nangi jejet naraba haksangi kusana makhol thokna takhiba lemaita matum tarba nangi jejet naraba haksangi kusana makhol thokna takhiba lemaida aduga karigi inaramda kharai khangdana karigi saithoknriba lemaida lonthokdani bi karigino haidoklamu nagi aronba khongthang haunaduna lakliba iselgum miludagira thamoidagira nagi kaina thongjil nagi kaina thongjil misna ki thakha leibu lankriba misna ki thakha leibu lankriba puno kona Next Bilaksi Uza William Sem Savio Uza Hawam Hemanta Sem Savio Levio Matanga Sigi Matanga Uza Kashan Pio Mars Ahan Magdada Puno Puikai Kono Usari Aigi Sarengi Mame Leblo Masu Sangbiranu He Taiwan Pa Nang Se Kaya Da Phajariba Pumna Makse Sumna Phajabada Magla Hajaraktre Miyoi Bagi Thamoina Kaya Da Mokleba Aidi Kijari Thajabana Maya Kawak Khalakpada Mapal Phamna Tholeba Amot Pase Ubada Imi Senaranu Aibu Kana Buno Thasakadoriba Amot Mapai Marksha Sangliba Masulse Mapal Thongda Natti Mit Kakta da Suri Thawai ni Khanjaba Singna Thawai bu Phongoi Nari Sakhang Bidraba Haksangda Sanari Net Netuna Minot ki Asat Palerangsu Laiman Salam Lainam Chelamdre Laibol Sida Hauri Basidi Hauri Bahai Baduni Phale Ising Saiduna Su Pitharakli Kalak Yehobagi Haksangda Yehori Bature Pik Thankre Namthi Hanamna Khongungsu Ahing da Sapong Lagbas Hajibogi Nonglai Karigino Nungsi Haidabana Khutna Insin Biriba Uri Basing Thau Mapalse Angang Bakurau Mapalse Karam Balonam Gi Masuno Buntu Lairang Nakana Kuplava Nungsi Bagi Yumse Humdo Pikre Nonglai Nangna Khangpok Sangni Yemu Chingmai Khona Salakne Lamai Masu Onkre Thawai Ke Lairang Aprasita Pigi Hutsetero Naning Tamna Thawai Lairang Sidang Laisat Tambangam Nama Wahai Ki Laiteng Se Nasong Olu Yadri Phajabagi Wahai Punano I Taisin Biradre Pa Hingsabu No Me Yok Ni Basing Masina Mini Laiteng Di Pijetna Di Maparo Thongda Mihobagi Isa Mihobagi Isa Na Thumjin Kraba Thamoi Singda Kau Kremari Pumnamak Yelong Lagi Awabagi Wari Itihas Se Tambiramu Taibang Nandi Minok Haibini Phajariba Matraba Nangi Maithong Se Miyoi Bada Sinaramu Ikai Dina Natau Tamlakna Puna Ukram Jari Uza Hawam Hemanta Kanau Maitre Sayang Si Parabang Nomor Bagire Dina Uza Kashan Pio Kumar Uza Kashan Pio Kumar Pabira Batunda Masigi Sayang Si Bagi Aroi Buena Sayang Lari Pung Suwoi Batau Suwoi Biba Madam Malaya Orang Kembali Aroi Buena Sayang Amat Taraga Bayoshin Minas Uza Kashan Pio Kumar Anu mutadana segi lai kongbaga mari le pangtuk seriba sering serina pangtuk piba segi sedin mapu ibiba cemabu amna kurum jari na ma collection biba ai bi lam tam na lang pirakpa jiri dagi dagi wajai dagi leng pirakpa dagi kasha dagi leng pirakpa yamba silna pudi mapu kai kono bo sira bolan na mang de leng sibir kudi mapu kai kono bo chari
ꯑꯩꯅ ꯉꯁꯤ ꯄꯥꯖꯗꯣꯔꯤꯕꯁꯤ ꯑꯩ ꯄꯪꯁꯥꯡ ꯁꯥꯡꯅꯗꯤ ꯄꯥꯖꯔꯔꯣꯏ ꯌꯥꯝ ꯇꯦꯟꯕ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯦꯛ ꯂꯥꯏꯟ 34ꯃꯨꯛꯀꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯃꯣꯏꯒꯤ ꯃꯔꯤꯒꯨꯝ ꯅꯣꯡꯖꯨ ꯀꯌꯥꯒꯤ ꯑꯣꯂꯥꯡꯊꯥ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥꯅꯤ ꯊꯃꯣꯏꯗ ꯏꯈ꯭ꯔꯕ ꯀꯥꯎꯔꯔꯣꯏꯗꯕ ꯅꯤꯡꯁꯤꯡ ꯈꯨꯗꯝꯁꯤꯡ ꯄꯨꯟꯁꯤꯅ ꯂꯩꯔꯤꯉꯩ ꯃꯥꯒ ꯑꯩꯒꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯉꯩ ꯃꯥꯒ ꯑꯩꯒꯒꯤ ꯆꯠꯈꯤꯅꯤ ꯃꯇꯝ ꯑꯣꯟꯈꯤꯅꯤ ꯔꯤꯇꯨꯁꯨ ꯍꯣꯡꯈꯤꯅꯤ ꯁꯛꯐꯝ ꯃꯥꯡꯈꯤꯅꯤ ꯐꯖꯕ ꯑꯗꯨꯕु ꯃꯨꯠꯂꯣꯏꯅꯤ ꯁꯪꯈ꯭ꯔꯕ ꯃꯆꯨꯁꯤꯡꯁꯤꯗꯤ ꯊꯃꯣꯏꯗ ꯌꯦꯛꯈꯤꯕ ꯁꯛꯇꯝꯗꯨꯅꯤ ꯃꯩꯅ ꯏꯁꯤꯡꯅ ꯆꯥꯝꯅꯁꯨ ꯀꯣꯛꯂꯔꯣꯏ ꯏꯄꯥꯛꯀ ꯂꯩꯆꯤꯜꯒ ꯂꯩꯅꯈꯤꯕ ꯃꯔꯤꯕꯨ karam na lapnai haiba ngamgani singdolga samudraga karida lapnabage isel na pulligani ahing nungthilda tatpalaitana thamoi gi marigu thagachari matanda kaushijali oza malayamaya ai ngasi pongjagi balari sidagi sariam tak patok jage sari ngasi ki mami sama phajai kejai nojai tinajai luna chana mauna ha ani do dukan thangana phami nei sel ka bo pajai chain bi mau ani do chatme nei koi mi nei amana lai ma phamda amasu henta lai rami anu bathurapani bo hairba mokoi anina mahali sonai matau miyamna amagi awatpa amana menei ahangba ahawba ma leibada nokna khena jamine nomadi sorong mayaida masam singnaduna khanarami mokoi ani do kumai gongjenai miyamna wakal chorba nupa masu yengli janglakna miyam laktuda amara hangai kari khanari bano khumban nangringe de kanana khumlai amana makudo masawo nupiduna I kara mamituna chaga da gumjengladuna aigi samasibu magi ne hai hey samasiti kadai dagi no aigi ni lamnarai amukka hana makut ka wakal jorba no paduna asum jengla mati chaksilakuna hairai gyan jamna dana khanar nu toklo sama habena traw ai nokoida samas ani pirake asum haira maga toki wakal jorba nupaduna nupi ani du khara batokna jengki kumai gum jengla mami yang pumba amato ini jengki wakal jorba nupaduda thank you all pabi garuba ni chitha nana lalagadi zaki saidin labaki pu ni ki wafal tamki nei mamai na ta ke wo ko kare ni mamma tan kan ching jage asamani pu said parishadna tapi rabaki matungina ngasi pathuli ba saidin singse yana shortly next month la lai thama phungani na ta ki rei maduda saidin happy nimbasing masi paagi basing maruina to aina khanjabada saidin chingchi lai ta already hana publish to ra saidin su pa yaura banina ano ba saidin oresu masi oja thangjam chauren ni number ai hajarake 8876324042 amtaka hana hajarake 8876324042 asida sailing hayeng jana lembi da dawani na tudi mawai na sailing se yohan biran na ba whatsapp number ni na picture se tanga jarake 8876324042 sailing chi chonga thajela su ya ga ne ta bele mathang da kriya roi na sailing se dinaba ki forma ko ni mahai kra tamna
ngasigi sereng saidin na ba sida aina tazo hoda apagi kabi kun nena khanjai malaya na magi kun pa hopi ge na ina khanjai ado ngasigi saireng sida hida koigi makhan gi thimda ibi gi bangatani taseng mamak koigi mamang da su ngasi lai phongsi akhoi saireng lai su oibadina mamang da akhoi saireng haibase karino kadai kogi kaina haidana mamang da suti mati phajana ai phongdok bigena khali asai kiran kumar na su yang phajana mai kavita haibase sini na tapigre tasem mamak su akhoi na saireng haibasi mioi bagi thanung dagi thulakpa akhoi gi kano ma kamni ngasai chu pandi kre tasena akhoi gi chumna gi akhoi gi wari ngamasum irambadagi kana gumba singna magi emotion chine henjala gadi mai wai se sayen wege na adamaina akhoi hai mase woi su oi bezani aduna emotion feeling masa hai gi ba aduga hai ba kavita hai ba se akhoi na su mikhung khudi mokta loina ba akhoi na kavita hai ba se akhoi na iuna nang kana mom da su akhoi lari novel wari macha mayam no phonga ga su ma kavita gi lari se phong kavita ilune haiba da akhoi I da ba khoi phong da ba lai mase kai gi no da kavita gi lari phong ba ade kavita da thawa yaw ja ba aduga kavita par ga nuai ja ba haiba posak se mase aina khanjaba da yamna tongan ba akhoi kano ma kapni writer singi manunda aduna akhoi mi ama da hekta akhoi na senang sering ma ido une se ibe ya ro ma ining be wakal ma emotion feeling ma am se lakra gadi akhoi na kavita se sui ibe ya ro aduna aina khanjaba da akhoi gi sering si uju makta akhoi gi ngasai haibi gre sering si akhoi gi kanona wa hai kanona akhoi gi kani hojiki sering si akhoi yamna thanna bagi matam oi aduna mamang da akhoi gi ahalaman singna iramba sering gi mong dagi yamna thaido rakpa aduga yamna kanoi rakta ba pot ma nei na bagi mathuk ta hai na so sai hai bi ran ko aduna akhoi na kavita gi magi kaino se magi overflow of feelings se masila ko matamda aidi magi thamoi da phawri emotion se over orakpa haidi pathur pa matamda ma se soidana irakane aduna ngasi akhoi manipuri side ki isel da akhoi gi khwaide gi yamna hujum century basi saireng ni lairi atai wani macha aduga novel aduga atai sidagi yengnaba matamda di saireng sa sutmati akhoi gi leptana century ena akhoi loya ado hari base saireng oina saireng haibasina hena mana khongjel yang ai basigi maram sulaya masi akhigi hojiki oiba society gi leiba akhigi samaj gi oiba khunai gi oiba magi sakam sina akhigi mioi bagi masada magi emotion feeling se hena akhigi lerpa masina su maram masu oiba aduna aina akhigi saireng gi lai haibasi nainara kanda akhoi ngasai kiran kumar na sohaibi gi badu saidi gi lai haibasi nainara kan sida hujiki society gi amna option ba sakam se soidana ubo phangani haidana ngasa haibi gi dana kanano man haibi gi bani akhoi gi chumdagi wariem da yengo budi saireng gi magi manung da sel gi kanosi nainara dana hena society gi masak se hojik akhoi gi lamdam se karamba phibamda akhoi samaj leidi gi haibase akhoi na saireng se nainara kanda hena option na masi khangakani maram gi karigino da haini ba thoklai ba saireng gi magi wahi adigi kanosing si yamna akhoi gi emotion feeling magi overflow or kana thorok ko ni na nga sai haibi gi bani aduna ngasi
somda kano khoi ngasai thi giba kavita sida haibet kitang kitang leidana ko aina ai gi thamoi da phauja giba kitang kitang ai phongdok chage ai khoi gi aha mamakta da tv giba Kiran Kumar gi magi leichil khara nungli khara na haidana mana khoi kavita do ming obi gi ado hujiki hairiba kavita sida aina ai gi thamoi da phauja khibadi hojiki leiba society sigi saitheng hojiki leiba society sigi saitheng se masi khang mangamdabagi haidi kavita du da mana aikoi gi ising khara kano khara ai japana di ningjang jahudre ko aduga tasema madugi phibam da yaure iba magi misakto karamaini yaure ke aba madu society sina piba kanu khakne aina ai thamoi da di aina phawjaki ko ado pura khoi gi padana kotana bhajana kantoragadi kantongni aduga yam phajaba wahina yam na khoi scientific oiba lon da soina phongokhi na ina khanjagi ko hujiki se aduna mi duna hayeng na kari no aina togdoi se na haido haidi hujiki matam se da punsi sibu ngasi haiba sibudi akoi tawre hayeng na mu kari orakadi ge haibidi yam laktak na ba yam anxiety oiba pot ama hujiki kavita se da aina phongdoi ina khanjagi ai wakan tabadda adegi akoigi baba masagi magi kavita sri sidaida aikoigi ningba kairaba ai magi sina ngairi bara sor mapi amatang na haibane ba maming se ko ado ningba kairaba akoigi yamna akoigi punsi gi masak ma utpani kavita sri sidaida aduga yamna ningba kairaba saktam haidi asa leitraba aikoigi adugumba punsi gi maramda aikoigi thimda oiraga hongdokhiba tuma kavita ne na khanjagi hujiki se aikoigi yamna kanu oiba emotional oiba dumba kavita ama khakne na khanjagi adegi kesi mangangi sidi yamna nusiba aikoida ima ai bupokpiba ima series da mana singbang malero da badumba aikoi ima isna pokpira kana haisu hainai duni aikoi ima kano ima gi komlang laman sikedomi singdage kaina yamni emotional oiba aikoi father mother se hujik akoi gumba gi sahi da amol leitrabani aduna akoina tasema mak khai taragani akoina ima ipa se menoba laine na hainai duni aduna korung nung nawambara pantho ipana maheli kaina adi maliam leina lumbara palem imana maheli kaina khoi haidiba kano singdu yam phajana akhoi sadanjali hai tare akhoi ima gi mafamda katpa adugi thimdai biriba adumba kavita ne na khanjagi yam phajagi kavita yam phajagi ne na khanjagi ane shori gi magi karigi taxi soliba haibasi aikoigi hojiki leidiba aikoigi society sida leidiba bhap tadaba aikoigi mi singsina thok adumba aikoigi crisis kanu dunia na khanjaki haidi mi amana ai isagi pot se mana kanmangam dabado haidi ai iral se kanmangam daba aduga mina lokra kanda na mu karigi adu mana haise ani thongna yengba yai aikoigi kanosi yam phajana akoi ngak sensi aikoigi kanwa akoigi iramdam haigadra si ngak sensi haibagi kainom da sulobu yai aduga hujiki yamna akoigi society gi kanote iba saithaba kavita amane na khanjaki aduga sarat thokchong gi sidi lukokpi kanona hujiki lukokpi haraga maming amado ina khangudare manglembi haiba hujiki society sida aikoigi thoiba nupi singi samisa kano mayam sine na ina khalle hujiki kanose maniam sangi de aduga kavita sida hujiki nupi sing mana nupi amaga kano to ko paina haigi base madu hujik thoiba kano ne na ina khanjaki adum yam phajaki kavita ti amna detail ya disu yam phajaki aregi ar ke nimla kanogi nirmala gi ma gi sakni basi haidi yam ina khulaba
nupa amagi yumda sieng ni balakune nupa aduna sieng su kaimo hapidabane ba adubu hujiki sakni baduna oina magi yamna broad minded oiba adu oramdong mali ai hujik to mai sakni base lamboi ba ma laida baduna magi hujika ya koi ina phunba mi sina laida ba mi bu duhat pi bagi kanoma kavita kimda igi aduga maduda lapa magi sakni ba ma ngasai aina sakni bon dong mali aduna yamna social oithoropagi haidi mioi ba haiba sidi hujiki haiba khoi asengba sakni ba nupa dugi magi wakhan dunia haigi magi am phajaba message ama kai pi ibrai nai khali mai kamita haidi mi haiba sidi mi amagi awabda aina lepkadabani aina mi du dhutkadaba natte haibigi magi message ama ya phajaba na pi khiyeba ma hujiki magi sakni bagi keno sidi sida pi khinai khal anjai adagi kanogi Ranjit Sanasam gi sina mai maming kan magi sida kogi marang bidu yamna kogi phibam so yam thina phibam so wa ai kogi society sigi manungda aikoigi yamna phibam soaba phibam chiraba aikoigi family amakhaki saktam se mana se thakiyaba haidi sian chaningai leitaba nupi ma nasalak magi family se sida awabi awaba ngata oiba family amakhaki saktam se mana se thakiyaba masigi se thaba sineba man yam china phajana magi kavita se sida ai phongdokhi nai khalle sugumba aikoigi yamna awaba haidi haiba aibasi masi nungai phaba ina kaira khulaba yumgi manapta mana lepningdaba adugumba awana taraba aikoi mi singgi manapta mana lepningbagi wakhalon sienba yamna phajaba ai kavita ne aina pungde phawjaki ado masi su yamna maman yamba kavita ne khanje Malay matam je kantok selapasida as ozado nesor konsamgi saireng magi kanu se leisang haikibra leisan leisna haibor mani leisna haiba leisna charong se sisu akoigi dan yamna asa leitraba akoigi live amakaki saktam se utla kan stage da ziki haiba akoigi leisna charong se na asa ma pirakpagi kanoma thimama dai tv ibrahim khan haidi onaram basu yai ko aduga ziki haiba akoigi sagatliba magi thim se akoigi kano yamna ningba kairaba kano kita sagatli asa leitraba kanom da sagatki aduga kasema hujiki asa ma pirakpagi kanom da ina adumaina imona phawjaki ai munna loina baktu kano ningsang batu kitang kantok basu oi yai ko adagi amusoki sidi magi kano oire aikoigi motherland gi aikoigi mahosagi lairembi aikoigi lamdam aikoigi imalaiba aikoigi motherland sida hoiba aikoigi hai lei loina ba aikoigi culture ga mari leina ba hai lei orasu aduga environment protection aikoigi mahosa lairembi se kansi adu mathakta aikoigi mana maitei sanu haidana mana symbol oina sijanei ado mase aikoigi motherland si kansi ado akoi ima nupi haibasi bo akoi ikai khumna si haibiki magi message am suman kavita sida pli nupi haibasi ikai khumna si aduna akoi motherland gi damakta akoi lepsi aduna akoi kanigum magi bom to nongmai guli haibase nongmai se hujiki akoi motherland akoi imalai baksu ngana bagi damakta akoi si nagani aduna akoi gi leiba makai di akoi ngak sengani akoi haibigi magi message ama yang phajana magi kavita ru da ena thongdokki nai na kanjai aduga
nang gi ai na hai ba ko ji Sonia gi sidu yamna tiel ya du sinyam ngai gi mai se yamna romantic oi ba du ba ko ji kavita ma ne na khanjaki aduga marak sri sida kanu gi ming se haphokdre announcer oi bi gi ba gi ming do ming ji salongdre ba aseng ba hai ba ni hauji samaj de samaj ki masak se magi kanu sina ta maram di boma ma di pokhai gi ba natra adu akoina kanu ta hote aduga soiba potu di senge ha ne ba adu yam phajana hauji ki society sida thoiba ekoi gi posak simana yam phajana magi tel ba kavita sida I phongdo ki na ina khanje ba phaje yam na do su adagi malaya chanu gi magi kanu sisu sarik pareng sanari pareng aina ibada khara khoi gi kanu soiba yogi ramani ko kanu tawda magi khoi gi kanu se khoi gi lamdam sigi adugi thobok sing magi symbol oina sijina ki ba khoi gi saita haiba sina thong sara kan side sida khoi amat oina punjal lakpagi kanu ma man pamjaba ikhau langjaba aduga haugraba itihas ki wari sing sisu ekoina yauna maru oi ekoi mase chijangadabani magi sanari pareng se mase ekoi gi saithok khraba sakai khraba dugumba ekoi gi I mari maya mama madu ekoina chijangadabani adubu ekoina saita gi oiba saita na thong oibiraga ngasidi madugi kanu do oire haibigi magi message amaka ipi gi na khale magi kanu sida magi sanari pareng magi kanu singse aduga koi chijansi adungai gi koi gi haugarba itihas ki wari si su koi khongulisi haibigi kanu ma uma mayang mamgi sisu nangbu michelo na haiba hau koi gi hau kharba koi gi pai pusing kanu se misi na te haibigi kanu dawai ai thi gi rai khale magi miziki loina koi gi magi chimanung sida aduga iti koina unity haiba posak ama sagat ninge umagi magi sereng sida magi ani suba sereng inat kansi haiba sida su ekoi se lingjel manasi amat oisi koi unity oisi haibigi pot ama mana yang khajana sida kavita sida ai phongdo kena khali adigi muziki Bizendrajit ki karino haiba mane yamna romantic oiba dum kavita ma oiki aduga ina ai adagi ina gi su magi hojiki samaj gi amotpa na thalaba society asigi saktam se ina gi sereng sida yam phajana uthi akoi mi bu thajana darba mi na mi bu tuhat laiba mayam si magi kavita sida ina phongdo khena khanjai aduga priyo kumar gi magi thamoi gi maribu haina sisu yamna romantic oiba yam phajaba kavita ma oihena khanjaki adigi apombagi malaya gi marang them gi magi samas ama haiba sisu yamna kanu oiba haibadi hujiki moi masen khanara kanduda hujiki angau bon pa ho aduna hena bhap tarambado adugi porama tawi aduna ngasi si ekhoina yam nungai aidi sukhang khangjaba nate aidi hanjare aidi ngasai pung kanu dagi akhoi Sorestry Society gi kanu nen lakjabani ada sida lanska tawdana ado kabi semanan gi program je yaune ba sukhang khangjade ado ai bu nungsibidana ai yamna matik jaina tawbiba nate legol bu bebhar tawbiba ne na khanjai aduga ahan su oijaraba ise sehi hundra sujala mina ahan je bathakta ma phamam bana phane khallaga tawbo bidangane na khalli ai kaimta khangjaba nate aduna mayamna nungsibidana aibo mathakta phaman bigi damakta su aina sinbi langbi ba punomakki maphamda aina thagat phongdok chari aduna kavita gi phajaba yamna magul leiba kavita ama oibra na haibadudi akhona tongan ba platform amda nainagadabani magi kavita se symbol yaubra simili mita phaleidana ko sidi akhona huji ngatang sidadi magi kavita se aduni na haiba madudi akhona kanto bunate adubu ngasi loina aina kantok jabadadi kavita sing se gi wakhanda loina ba ai
magul leba kapita ngaktani haina aina khanjai aduna ngasi aikoi nghaktang orasu mayam akoi mi yamdrasu yai sairing gi akoi gi kabi semadan mi su am nam gande ba haidi sairing na ngor mi ngaktane ba silai doise aduna atai di sairing tani da mi de di kana asu kan tor aduna akoi mi su payam yamdre si su yam nungaire aduna wafam kharasi phongdok jaraga ha matang asida gi wafam tensin jar Jadi, macam tadi yang apa thâu qua thì mẹ nó tao về xây thì nó thâu cũng vậy nha và lâu giờ là cái sĩ sang xây thì nó xây rồi xong nó bao thì mẹ em tadi nha và lâu giờ cái số yang ngam nhau thì bác cứ bác mẹ em đang làm cái lúc mà cái nó còn dễ thay